ꯕꯁꯟꯇ ꯌꯨꯇ꯭ꯌꯨꯕꯔꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯅꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯂꯤꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯇꯣꯉꯥꯟ ꯁꯟꯗꯣꯛꯄ ꯑꯃꯗꯤ ꯀꯔꯦꯝꯅꯖꯕ ꯅꯠꯆꯗꯦ, ꯑꯈꯪ ꯑꯍꯩꯁꯤꯡꯗꯒꯤ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯂꯤꯖꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯅ ꯈꯪꯕꯤꯒꯅꯤ, ꯏꯁꯣꯔꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕ ꯃꯤꯁꯛ ꯑꯗꯣ, ꯏꯁꯣꯔꯕꯨ ꯊꯥꯖꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯂꯥꯏꯃꯨ ꯇꯤꯟꯃꯨ ꯐꯠꯇꯕꯁꯤꯡꯅ ꯃꯇꯨ ꯅꯥꯝꯃ ꯐꯥꯎꯕ ꯁꯣꯛꯄ ꯉꯝꯗꯦ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯦꯗꯐꯣꯟ ꯍꯥꯞꯆꯤꯟꯕꯤꯔꯣ, ꯑꯗꯨꯒ ꯌꯥꯝꯅ ꯔꯤꯂꯦꯛꯁ ꯑꯣꯏꯅ ꯋꯥꯔꯤ ꯑꯁꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯃꯝꯁꯤꯜꯂꯛꯂꯦ꯫ ꯔꯕꯤꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯛꯂꯝꯃꯤ꯫ ꯔꯕꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯌꯁꯀꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯆꯠꯄꯅꯤ꯫ ꯌꯧꯒꯗꯕ ꯄꯨꯡ 2ꯔꯣꯝ ꯋꯥꯠꯂꯤ, ꯑꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯄꯟꯕꯒꯨꯝꯅ ꯈꯪꯂꯦꯞ ꯂꯦꯞꯈꯤ꯫ ꯃꯍꯥꯛꯅ "ꯑꯣꯍ, ꯑꯃꯨꯛ ꯀꯩꯗꯧꯔꯕꯖꯥꯠꯅꯣ" ꯍꯥꯏꯔꯒ ꯔꯕꯤꯅ ꯒꯥꯔꯤ ꯑꯗꯨ ꯍꯟꯅ ꯍꯟꯅ ꯁ꯭ꯇꯥꯔꯠ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯁꯦꯜꯐ ꯁ꯭ꯇꯥꯔꯠ ꯇꯧꯃꯟꯕꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯕꯦꯇ꯭ꯔꯤ ꯗꯥꯎꯟ ꯑꯣꯏꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇꯅ ꯔꯕꯤ ꯒꯥꯔꯤꯗꯒꯤ ꯊꯣꯛꯂꯛꯏ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯀꯣꯏꯕ ꯑꯗꯨ ꯌꯦꯡꯂꯒ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯈꯔ ꯂꯩꯇꯥꯏ꯫ ꯃꯥꯡꯗ ꯈꯨꯟ ꯑꯃ ꯇꯥꯕ ꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯥꯏꯀꯩ ꯑꯗꯨꯔꯣꯝꯗ ꯆꯪꯁꯤꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯉꯛꯄ ꯈꯔꯗꯤ ꯐꯥꯎꯏ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯎꯔꯤꯕ ꯈꯨꯟ ꯑꯗꯨꯒꯤ ꯌꯨꯝꯁꯤꯡ ꯑꯗꯨ ꯊꯣꯡ ꯊꯣꯡꯅꯥꯎ ꯑꯃꯠꯇ ꯍꯥꯡꯅꯗꯦ, ꯃꯩ ꯑꯃꯠꯇ ꯊꯥꯜꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯔꯕꯤꯅ ꯌꯥꯝꯅ ꯆꯝꯅ ꯈꯟꯗꯨꯅ ꯊꯣꯡ ꯊꯤꯜꯂꯒ ꯃꯇꯦꯡ ꯅꯤꯖꯒꯦ ꯈꯟꯅ ꯆꯪꯁꯤꯟꯗꯨꯅ ꯏꯍꯥꯟ ꯍꯥꯟꯕ ꯌꯨꯝ ꯑꯗꯨꯗ ꯊꯣꯡ ꯊꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯦꯛ ꯐꯥꯎ ꯂꯥꯎꯔꯝꯗꯦ, ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯕ ꯐꯪꯗꯦ, ꯀꯅꯥꯃꯠꯇꯅꯁꯨ ꯈꯨꯝꯕꯤꯔꯛꯑꯝꯗꯦ꯫ ꯃꯍꯥꯛꯅ ꯇꯥꯗꯕꯅ ꯑꯣꯏꯔꯅꯤ ꯈꯟꯗꯨꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯃꯇꯦꯡ ꯅꯤꯗꯨꯅ ꯊꯣꯡ ꯊꯤꯜꯂꯤ, ꯑꯗꯨꯕꯨ ꯌꯨꯝꯁꯤꯡ ꯑꯗꯨ ꯊꯣꯡ ꯑꯃꯠꯇ ꯍꯥꯡꯕꯤꯔꯛꯑꯝꯗꯦ꯫ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯋꯥꯔꯗꯨꯅ ꯑꯅꯛꯄ ꯎꯄꯥꯜ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯃꯗ ꯐꯝꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ, ꯑꯗꯨꯒ ꯈꯜꯂꯤ, ꯀꯔꯤꯒꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯀꯅꯥꯝꯇꯅ ꯊꯣꯡ ꯍꯥꯡꯕꯤꯔꯛꯇ꯭ꯔꯤꯕꯁꯤꯕꯣ? ꯑꯗꯨꯒ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯅꯣꯡ ꯃꯃꯤ ꯁꯥꯝꯂꯛꯏ, ꯃꯃꯤ ꯈꯥꯛꯂꯛꯏ, ꯀꯟꯅ ꯆꯨꯁꯤꯜꯂꯛꯏ ꯏꯈꯪ ꯈꯪꯍꯧꯗꯅ꯫ ꯃꯍꯥꯛ ꯅꯣꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯝꯃꯤ꯫ ꯅꯣꯡꯅ ꯆꯣꯠꯂꯦ ꯍꯥꯏꯅ ꯃꯥꯅ ꯎꯁꯥ ꯈꯔ ꯐꯕ ꯑꯃꯒꯤ ꯃꯈꯥꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯤꯉꯩ ꯇꯟꯖꯥꯗ ꯃꯤꯑꯣꯏꯕ ꯑꯃ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ꯫ ꯃꯍꯥꯛꯅ ꯇꯥꯔꯤꯕ ꯃꯥꯌꯣꯜ ꯑꯗꯣꯝꯗ ꯂꯩꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯉꯣꯟꯗꯒꯤ ꯈꯣꯡꯀꯥꯞ 10ꯔꯣꯝ ꯂꯥꯞꯅ ꯃꯧ ꯅꯍꯥ ꯏꯟꯅꯐꯤ ꯑꯉꯧꯕ ꯏꯟꯕ ꯃꯃꯥꯏ ꯀꯨꯞꯄ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕ ꯎꯏ꯫ ꯃꯍꯥꯛ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ, ꯃꯤ ꯑꯃꯗꯤ ꯎꯕ ꯐꯪꯖꯔꯦ ꯍꯥꯏꯅ꯫ ꯔꯕꯤ ꯋꯥꯈꯜ ꯈꯔ ꯂꯩꯇꯥꯅ ꯃꯧ ꯅꯍꯥ ꯑꯗꯨꯗ ꯍꯪꯂꯝꯃꯤ, ꯈꯔ ꯆꯪꯁꯤꯟꯗꯨꯅ, "ꯑꯩꯒꯤ ꯒꯥꯔꯤ ꯌꯥꯈꯤꯗ꯭ꯔꯦ, ꯃꯔꯝ ꯑꯗꯨꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯕꯅꯤ꯫ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯔꯤ, ꯁ꯭ꯋꯥꯏꯗ ꯒꯥꯔꯤ ꯁꯦꯝꯕ ꯃꯤ ꯂꯩꯒꯗ꯭ꯔꯣ?" ꯅꯨꯄꯤ ꯑꯗꯨ ꯀꯔꯤꯁꯨ ꯈꯨꯝꯃꯝꯗꯦ, ꯑꯗꯨꯕꯨ ꯔꯕꯤꯗꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯎ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯨꯠꯀ ꯂꯣꯏꯅꯅ ꯈꯠꯇꯨꯅ ꯔꯕꯤꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯔꯕꯤꯅ ꯏꯆꯝ ꯆꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯀꯧꯔꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯏꯟꯅꯗꯨꯅ ꯆꯠꯂꯤ꯫ ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗ ꯔꯕꯤꯅ ꯍꯪꯉꯤ, "ꯀꯌꯥꯝ ꯂꯥꯞꯅ ꯆꯠꯀꯗꯕꯅꯣ? ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯄ꯭ꯂꯤꯖ, ꯑꯩꯅ ꯍꯥꯏꯕꯁꯦ ꯇꯥꯔꯒꯗꯤ ꯑꯃꯨꯛꯇ ꯈꯨꯝꯕꯤꯌꯣ." ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯈꯔ ꯆꯠꯂꯒ ꯂꯩꯔꯅꯤ." ꯑꯗꯨ ꯇꯥꯕꯗ ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯈꯔ ꯅꯛꯁꯤꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯅ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯇꯝꯄꯥꯛꯇ ꯅꯨꯄꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯃꯁꯨ ꯄꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯛꯏ, ꯑꯩꯅ ꯉꯁꯥꯏ ꯎꯈꯤꯕꯗꯗꯤ ꯃꯍꯥꯛ ꯑꯁꯦ ꯑꯉꯥꯡ ꯄꯝꯈꯤꯗꯦ꯫ ꯀꯔꯥꯏꯗꯒꯤ ꯑꯉꯥꯡꯅꯣ ꯃꯥꯅ ꯄꯝꯂꯤꯕꯁꯦ? ꯑꯗꯨ ꯈꯜꯂꯤꯉꯩ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯑꯉꯥꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨꯅꯁꯨ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯥꯍꯧꯗꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯪꯉꯤ, "ꯀꯌꯥꯝ ꯂꯥꯞꯅ ꯆꯠꯈꯤꯒꯗꯧꯔꯤꯕꯅꯣ?" ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯁꯥꯎꯔꯞ ꯇꯧꯕꯣꯏ ꯈꯣꯟꯖꯦꯜꯗ, "ꯈꯔ ꯆꯠꯂꯒ ꯂꯩꯔꯦ ꯍꯥꯏꯔꯦꯗꯅ." ꯃꯍꯥꯛꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯇꯨ ꯆꯨꯡꯕ ꯐꯥꯎꯏ꯫ ꯑꯆꯝꯕ ꯈꯣꯟꯖꯦꯜ ꯃꯥꯜꯂꯝꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯜꯂꯤ, ꯅꯣꯡ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯏꯅꯥꯗ ꯏꯁꯤꯡ ꯆꯪꯗꯨꯅ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯟꯖꯥ ꯑꯗꯨ ꯂꯧꯔꯒ ꯍꯪꯉꯝꯃꯤ, "ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡꯁꯦ ꯊꯣꯡ ꯑꯃꯠꯇ ꯍꯥꯡꯗ꯭ꯔꯤꯁꯤꯕꯣ? ꯀꯩꯗꯧꯕ ꯌꯥꯎꯒꯦ?" ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯃꯛꯑꯝꯃꯤ, "ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯒꯤ ꯊꯋꯥꯏ
ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩ꯫ ꯊꯋꯥꯏ ꯑꯗꯨꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯊꯣꯡ ꯊꯤꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯪꯗꯗꯨꯅ ꯊꯣꯡ ꯍꯥꯡꯕ ꯇꯥꯔꯕꯗꯤ ꯍꯥꯡꯂꯤꯕ ꯃꯤꯁꯛ ꯑꯗꯣ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯍꯦꯛꯇ ꯐꯪꯏ꯫ ꯔꯕꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯇꯨ ꯆꯨꯡꯏ꯫ ꯔꯕꯤꯅ ꯈꯤꯇꯪ ꯊꯧꯅꯥ ꯍꯥꯞꯆꯔꯒ "ꯑꯗꯣꯝꯗꯤ ꯀꯤꯕꯤꯗꯕ꯭ꯔꯥ?" ꯍꯥꯏꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯪꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯀꯤꯗꯦ"꯫ ꯑꯗꯨꯕꯨ ꯔꯕꯤꯅ ꯇꯥꯕꯗ ꯍꯟꯗꯛꯀꯤ ꯈꯣꯟꯖꯦꯜꯁꯦ ꯉꯁꯥꯏ ꯇꯥꯈꯤꯕꯗꯨꯒ ꯃꯥꯟꯅꯗꯦ ꯈꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨꯔꯣꯝꯗ ꯈꯔ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯦꯡꯕꯗ ꯃꯤꯠꯌꯦꯡ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯅ ꯄꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨꯗ ꯇꯥꯏ꯫ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨ ꯃꯃꯤꯠ ꯑꯃꯨꯛ ꯌꯥꯎꯔꯝꯗꯦ꯫ ꯃꯃꯤꯠꯀꯤ ꯃꯍꯨꯠꯇ ꯍꯣꯇ꯭ꯔꯣꯡ ꯍꯣꯅ ꯑꯃꯨꯕ ꯀꯣꯡꯀꯨꯠ ꯑꯅꯤ ꯄꯥꯟꯕ ꯑꯣꯏꯅ ꯎꯏ꯫ ꯃꯗꯨ ꯎꯕꯗ ꯔꯕꯤꯅ ꯀꯔꯤꯁꯨ ꯈꯟꯊꯗꯅ ꯃꯅꯤꯡ ꯑꯣꯟꯗꯨꯅ ꯃꯍꯥꯛꯀꯤ ꯉꯝꯖꯕꯤ ꯊꯥꯛꯇ ꯆꯦꯜꯂꯝꯃꯤ꯫ ꯂꯦꯞꯇꯅ ꯐꯅꯌꯥꯝ ꯆꯦꯟꯁꯤꯜꯂꯛꯂꯦ꯫ ꯔꯕꯤ ꯋꯥꯔꯗꯨꯅ ꯃꯤꯅꯤꯠ ꯑꯃꯔꯣꯝ ꯄꯣꯊꯥꯗꯨꯅ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯣꯛꯏ꯫ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯥꯔꯝꯃꯤ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗꯒꯤꯁꯨ ꯃꯍꯥꯛꯅ ꯍꯣꯜꯂꯤꯕ ꯑꯗꯨꯒꯨꯝꯅ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯍꯣꯟꯕ ꯃꯥꯜꯂꯦ꯫ ꯃꯍꯥꯛꯅ ꯀꯤꯔꯕꯁꯨ ꯀꯤꯅ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕꯗ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯑꯗꯨꯅ ꯄꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯔꯕꯤꯅ ꯂꯥꯎꯔꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯤ꯫ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯥꯅ ꯐꯅꯌꯥꯝ ꯁꯥꯡꯅ ꯆꯦꯜꯂꯤ꯫ ꯃꯅꯤꯡ ꯍꯜꯂꯒ ꯌꯦꯡꯕ ꯉꯝꯗꯦ꯫ ꯐꯅꯌꯥꯝ ꯁꯥꯡꯅ ꯆꯦꯜꯂꯕ ꯃꯇꯨꯡꯗ ꯃꯃꯥꯡꯗ ꯀꯣꯇꯦꯖ ꯑꯃ ꯂꯩꯕ ꯎꯏ꯫ ꯃꯍꯥꯛ ꯋꯥꯈꯜ ꯈꯔ ꯇꯥꯏ꯫ ꯀꯣꯇꯦꯖ ꯑꯗꯨꯔꯣꯝꯗ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯍꯥꯛꯅ ꯀꯣꯇꯦꯖ ꯑꯗꯨꯒꯤ ꯊꯣꯡ ꯊꯤꯟꯒꯦ ꯇꯧꯕꯒ ꯅꯨꯄꯤ ꯑꯃꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯏ꯫ ꯅꯨꯄꯤ ꯑꯗꯨ ꯁꯥꯔꯤ ꯑꯉꯥꯡꯕ ꯁꯦꯠꯂꯤ꯫ ꯃꯔꯥꯏꯕꯛꯇ ꯁꯤꯟꯗꯨꯔ ꯅꯤꯡꯊꯤꯅ ꯊꯤꯜꯂꯤ꯫ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯜꯂꯤ꯫ ꯌꯥꯝꯅ ꯐꯖꯔꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯄꯥꯝꯕꯤꯒꯦ?" ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏ, "ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ"꯫ ꯅꯨꯄꯤ ꯑꯗꯨꯅ ꯏꯪꯊꯅ ꯇꯞꯊꯅ ꯍꯥꯏ, "ꯃꯅꯨꯡꯗ ꯆꯪꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯄꯣꯊꯥꯔꯒ ꯐꯖꯅ ꯍꯥꯏꯕꯤꯔꯣ ꯑꯗꯣꯝꯒꯤ ꯍꯥꯏꯅꯤꯡꯕꯗꯣ"꯫ ꯅꯨꯄꯥ ꯑꯗꯨ ꯈꯟꯊꯗꯅ ꯃꯅꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ꯫ ꯊꯥꯔꯤꯕ ꯁꯣꯐꯥ ꯑꯗꯨꯗ ꯐꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯏꯁꯤꯡ ꯈꯤꯇ ꯊꯛꯆꯒꯦꯕ"꯫ ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯣꯏꯊꯨꯝꯂꯕ ꯈꯣꯟꯖꯦꯜꯅ, "ꯍꯣꯏ, ꯑꯩ ꯂꯧꯊꯣꯛꯆꯔꯨꯈꯤꯒꯦ" ꯍꯥꯏꯗꯨꯅ ꯆꯪꯈꯤ꯫ ꯐꯅꯌꯥꯝ ꯀꯨꯏꯔꯦ ꯅꯨꯄꯤ ꯑꯗꯨ ꯊꯣꯛꯂꯛꯇꯦ꯫ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯔꯕ ꯖꯥꯠꯅꯣ ꯈꯟꯅ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯌꯦꯡꯕ ꯆꯪꯏ꯫ ꯃꯍꯥꯛꯅ ꯊꯣꯡꯒꯤ ꯑꯍꯣꯕꯗꯒꯤ ꯃꯩꯉꯥꯟꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨ ꯆꯪꯈꯤꯕ ꯆꯥꯛꯁꯪꯗꯨꯗ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ, "ꯁꯤꯗ ꯍꯧꯖꯤꯛꯇ ꯆꯪꯈ꯭ꯔꯒ ꯀꯔꯣꯟꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ"꯫ ꯃꯍꯥꯛꯅ ꯃꯈꯥ ꯋꯥꯏꯔꯞ ꯑꯣꯏꯅ ꯌꯦꯡꯊꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯑꯗꯨ ꯆꯥꯛꯁꯪ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤꯔꯣꯝꯗ ꯌꯦꯡꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯥꯈꯠꯄꯣꯏ ꯂꯥꯛꯄꯣꯏ ꯃꯥꯅ ꯍꯜꯂꯒ ꯆꯦꯟꯒꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤ, ꯑꯍꯥꯟꯕ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤ ꯑꯗꯣ ꯏꯁꯤꯡ ꯒꯤꯂꯥꯁ ꯑꯃ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ "ꯏꯁꯤꯡꯁꯦ ꯊꯛꯈꯤꯔꯣꯏꯗꯕ꯭ꯔꯥ?" ꯅꯨꯄꯤꯗꯨꯅ ꯍꯪꯏ꯫ ꯃꯍꯥꯛ ꯌꯥꯝꯅ ꯀꯤ꯫ ꯏꯪꯂꯕ ꯅꯣꯡꯖꯨ ꯑꯗꯨꯗ ꯍꯨꯃꯥꯡ ꯅꯥꯄꯤꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯄꯨꯝꯕ ꯄꯨꯡꯂꯨꯞ ꯂꯨꯞꯄꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯦ, ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯌꯧꯔꯕꯔꯥ? ꯃꯥꯅ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯂꯥꯎꯕꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯀꯤꯕ ꯇꯝꯊꯤꯕ ꯁꯛꯇꯝ ꯑꯃ ꯑꯣꯟꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯆꯣꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯊꯦꯡꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨ ꯍꯟꯗꯣꯛꯇꯨꯅ ꯌꯥꯝꯅ ꯁꯥꯎꯕ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯎꯔꯒ ꯃꯍꯥꯛꯅ ꯆꯦꯟꯕ ꯑꯗꯨ ꯑꯉꯥꯡꯗꯨꯁꯨ ꯌꯥꯎꯅ ꯆꯦꯜꯂꯝꯃꯤ꯫ ꯌꯥꯝꯅ ꯀꯤꯔꯕ ꯈꯣꯟꯖꯦꯜꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯣꯡꯂꯣꯝꯗ ꯆꯦꯟꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏꯇ ꯍꯤꯡꯖꯔꯗꯤ ꯈꯟꯗꯨꯅ ꯆꯦꯟꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯨ ꯍꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯃꯥꯅ ꯊꯣꯡ ꯍꯥꯡꯕ ꯉꯝꯗꯗꯨꯅ ꯊꯣꯡ ꯃꯨꯛꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯨꯃꯥꯡ ꯇꯩꯊꯣꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯒꯤ ꯖꯟꯇ꯭ꯔ ꯑꯗꯨ ꯃꯉꯛꯁꯝꯗ ꯊꯦꯡꯗꯨꯅ ꯊꯣꯡ ꯑꯗꯨ ꯃꯊꯟꯇ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯖꯟꯇ꯭ꯔ ꯑꯗꯨ ꯃꯃꯥꯅ ꯁꯤꯕꯤꯈꯤꯕ ꯖꯟꯇ꯭ꯔꯅꯤ꯫
ꯖꯟꯇ꯭ꯔ ꯑꯗꯨ ꯁꯤꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯅꯣꯛꯀꯦꯝ ꯍꯥꯏꯀꯦꯝꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯊꯥꯖꯕꯒꯤ ꯃꯇꯨꯡꯏꯟꯅ ꯖꯟꯇ꯭ꯔ ꯑꯗꯨ ꯁꯤꯈꯤꯕꯅꯤ꯫ ꯖꯟꯇ꯭ꯔ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯈꯟꯗꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯩꯇꯥꯐꯝ ꯈꯪꯗꯦ꯫ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥ ꯃꯆꯥ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯒ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ ꯏꯁꯣꯔ ꯃꯥꯕꯨ ꯅꯤꯡꯖꯔꯒ ꯉꯁꯤꯇꯗꯤ ꯀꯟꯕꯤꯔꯣ ꯈꯟꯅ ꯌꯥꯝꯅ ꯀꯟꯅ ꯌꯥꯡꯅ ꯆꯦꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯅꯨꯡ ꯑꯃꯗ ꯃꯀꯣꯛ ꯌꯩꯁꯤꯟꯗꯨꯅ ꯃꯍꯥꯛ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛꯉꯣꯟꯗ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯅ ꯑꯍꯥꯟꯕ ꯃꯤꯅꯤ꯫ ꯑꯍꯤꯡ ꯂꯦꯜꯂꯨꯔꯒ ꯍꯤꯡꯅ ꯐꯪꯕ ꯑꯁꯦ ꯃꯐꯝꯁꯤꯗꯒꯤ ꯊꯨꯅ ꯆꯠꯈ꯭ꯔꯣ꯫ ꯃꯐꯝ ꯑꯁꯤ ꯃꯤꯅꯧ ꯂꯥꯛꯄ ꯌꯥꯝꯅ ꯐꯔꯛ ꯇꯥꯕ ꯃꯐꯝꯅꯤ꯫ ꯑꯗꯣꯝꯒꯤ ꯒꯥꯔꯤꯁꯨ ꯑꯩꯈꯣꯏ ꯀꯣꯟꯅ ꯊꯤꯟꯖꯔꯛꯑꯒꯦ꯫ ꯑꯗꯨ ꯍꯥꯏꯔꯤꯉꯩ ꯇꯥꯟꯖꯥꯗ ꯃꯍꯥꯛꯅ ꯈꯟꯊꯗꯅ ꯍꯣꯏ ꯈꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯍꯥꯛꯅ ꯃꯨꯟꯅ ꯈꯜꯂꯛꯏ, ꯃꯣꯏꯗꯤ ꯑꯩꯒ ꯊꯦꯡꯅꯗ꯭ꯔꯤꯅ, ꯃꯈꯣꯏꯅ ꯑꯩꯒꯤ ꯒꯥꯔꯤ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯉꯁꯥꯏꯗꯒꯤ ꯑꯣꯝꯃꯒ ꯂꯩꯔꯝꯃꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯎꯔꯝꯗꯦ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯑꯍꯜ ꯑꯃꯈꯛꯅ ꯍꯥꯏꯔꯝꯃꯤ, ꯅꯪ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯑꯃꯠꯇ ꯇꯥꯗꯦ꯫ ꯆꯠꯈ꯭ꯔꯣ꯫ ꯀꯔꯤ ꯃꯔꯝꯒꯤ ꯂꯥꯛꯄꯅꯣ? ꯆꯠꯈ꯭ꯔꯣ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯒ ꯅꯨꯄꯥ ꯑꯗꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯜꯂꯛꯂꯝꯂꯦ꯫ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ, ꯑꯃꯨꯛꯇ ꯈꯟꯊꯕꯤꯌꯨ, ꯔꯕꯤ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯖꯟꯇ꯭ꯔ ꯑꯗꯨ ꯁꯤꯔꯝꯗ꯭ꯔꯕꯗꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯕ ꯐꯪꯂꯝꯂꯣꯏ꯫ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯁꯣꯔꯕꯨ ꯊꯥꯖꯕꯤꯌꯨ꯫ ꯏꯁꯣꯔ ꯂꯩ ꯊꯥꯖꯕꯤꯔꯕꯗꯤ ꯐꯠꯇꯕꯁꯨ ꯂꯩꯕꯅꯤ꯫ ꯃꯊꯪ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯑꯅꯧꯕ ꯋꯥꯔꯤꯒ ꯂꯣꯏꯅꯅ꯫ ꯁꯤꯅ ꯑꯩꯒꯤ ꯑꯍꯥꯟꯕ ꯋꯥꯔꯤꯅꯤ, ꯑꯗꯨꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯑꯅꯧ ꯑꯅꯧꯕ ꯋꯥꯔꯤ ꯍꯥꯞꯆꯔꯛꯀꯦ꯫